आकाशवाणी इम्फाल Ngangom Kiran पाव पाजरी अहानबद मरुओइब पाव मणिपुर विधानसभा की नौमगी ओइब नोंजु मिफम हेंग पांगथोकनब सेम साब लोइरे इकंग थोकिबगी तेंगबांगी सेंथंग ओइना केंद्र सरकार न लुपा कोटी 13,30,38 पिरकपदा मुख्यमंत्री एन बीरेन नुंगाय फोंगडोकली मणिपुरदा एमएसएमई सेक्टर की मखादा यूनिट 98 सेंथंग पिननब थबक पाइखतली लुपा कोटी लाख अमा लेगदबा एग्रीकल्चर इंफ्रास्ट्रक्चर फंड प्रधानमंत्री नरेंद्र मोदी न हौदोखरे अमसुंग लेबाक असिदा कोविड-19 नाबदगी फरकपगी सांग सादा 49.9 यौरे मणिपुर विधानसभा की नौमगी ओइब नोंजु मिफम हेंग पांगथोकनब सेम साब लोइरे सिटिंग अमा लेगदबा विधानसभा की मिफम असिगी येंगलगा मणिपुर विधानसभा कॉम्प्लेक्स के कोइबदा सथोकसिंदा अहोंग खरा लेरगनी मिफम असिगी येंगलगा असेंबली के स्टाफ सिंग अयुक पुंग 9 नुंगथिल पुंग 5 फावब नत्रगा मिफम लोइद्रिब फावब लेंगदन लेननब खंगहनख्रे मरग असिदा हेंग पांगथोकदोरिबा 13 सुब मणिपुर विधानसभा की 13 सुब मिफमदा शासक अमसुंग विरोधी दल सिंगी माइकैदगी सरकार पांगल सांगिंगी मतंगदा तोंगान तोंगान वाफम सिंग पुखलबा याय हन पानरी पावगिली खुन नमन हाई विरोधी कांग्रेस की माइकैदगी हयंगी मिफम असिदा सरकार बु थाजदबगी मोशन पुखनबा कन्ना सेम सारी अमरोमदा बीजेपी नलुसिंगबा चुंगसिनब सरकार असिदा यावरिबा मदी सौगलेबे एमएलए सिंगी ओइबा मिफम अमा ngasi मुख्यमंत्री की बंगलोर पांगथोखरे मिफमददा बीजेपी की एमएलए सिंग सरकार असिबु सौगलेबे एनपीपी एनपीएफ लोक जनशक्ति पार्टी तृणमूल कांग्रेस जिरीबाम की इंडिपेंडेंट एमएलए अमसुंग सरकार असिबु सौगलेबे कांग्रेस की एमएलए मरी सरुकिया की हरी हयंगी मिफम असिदा शासक की माइकैदगी सरकार बु थाजबगी मोशन अमा पुखलब याय हन पानरी इंग 2018 राज्य से इकंग थोकिबा अदुगी तेंगबांगी सेंथंग ओइना केंद्र सरकार न लुपा कोटी 13,30,38 काइथोरकपदा मुख्यमंत्री एन बीरेन नुंगाय फोंगदोकली ट्विटर दा थागत वारो मद मुख्यमंत्री न हाई केंद्र सरकार न राजस्थान की ओइना लुपा कोटी 9,13,38 अमसुंग मणिपुर की ओइना लुपा कोटी 13,30,38 की तेंगबांगी सेंफम असी हंदकता काइथोरकपनी सेंफम असिना इकंगी अवाब मायoknakraba मियामदा तेंगबांग खरद ओइरबसु पीबा ngamlagani mahusai khudongthiba thawdok adugi saitheng phangkiba longmisingdasu senpham asidagi mateng pangba ngamlagani haina मुख्यमंत्री न फोंगडोकली लेबाक असिबु मरोमदोम लेप्सेबा ngamba लेबाक अमा ओहिननबगी पांडमदा पाइखलकपा थबकसिंगी मनुंग चन्ना ngasi प्रधानमंत्री नरेंद्र मोदी ना लुपा कोटी लाख अमा लैगदबा लौसिंगु की स्कीम एग्रीकल्चर की इंफ्रास्ट्रक्चर फंड हौदोखिबा मदी पीएम किसान की तरुकसुबा इंस्टॉलमेंट ओइना लुपा कोटी 13 की सेंफम थादोरकपबु बीजेपी किसान मोर्चा न तराम ओकपगलना थागत फोंदोरकली प्रधानमंत्री खोंगथांग असिना लेबाक असिगी लौमिसिंग चावना कानवा पिरगनि हाइरी मणिपुर हौजिक लॉकडाउन मपुंग फाना चथरी ngasi नोमाइजिंग नुमित असि कंप्लीट लॉकडाउन ओइबना लंबीदा गारी सिंग सेंद्रे लैकाई लैकाई दा हांगबा दुकान सिंग ngasi गे ओइना हांखिदे लाउथोकिबा लॉकडाउन असिना मियांगी पुंचिर चावना खुदोंग चादो मायoknahanbaga लोइना नोंगमदा तंगाई फदना चंग पलम सिंग फंगदबगी अवाबसु मायoknarакले अमरोमदा राज्यस्थ कोविड-19 पॉजिटिव ओइबा मसिंग हेंगलकलिबा असिगी येंगलगा लैकाई लैकाई दा सक्सिन थोरंग कैमरम लोखतनारी लैकाई खरददी संबल खाजिनबा मिटोप संहनदनबा होनाबा मसुंग लैकाई अदुगी मियोसिंग युमदा हलकपा मतमदा सैनिटाइज तौबगी थबकना सिंगवा पुंग फाना चथरी पुलिस न लंबी थोरकपा मियोसिंग साइरेन खोंगदुना नत्रगा लाउड स्पीकर सिजिनदुना युमदा संखिनबा हाइबा मसुंग फार्मेसी सिंग हिदाक लेबा लाकपा मतमदा सोशल डिस्टेंसिंग की चाना कांगलोन मसुंग मास्क उप्पगा थोरकनबा मियामदा खंगहल्ली तेंगनोपल जिला की ngमखै शहर मोरेदा लॉकडाउन असि मपुंग फाना चथरी लॉकडाउन असि नंबर मोइदना चाना थंगनबा यावना तंगाई फदो पलम सिंग फंगबो वाटपगी खुदोंग चादबो मायoknari हाइरी पाउदम अमा हंदकी लॉकडाउन असिना मोरे की ओइनदी खरा हेन्ना सेक्शन बगुम तवी मी चटपगी चांग यामना हंथै लकाई खुलक्ता मी तिनबगी चांगसु यामना नेमी लॉकडाउन असिना लेता लाराददी अवाबगी चांग असि खमथेंगे पोसैगी ममल खंगेन हेंगतली फंगदबगी अवाबना हेना मायोकनै अमना तंपाक्तगी यामना लिगना इंसांग नापी पुसलकलबसु म्यांमार रोमदगी खरा हेना फंगबगी मोंगदा ओइरकली अमना सिक्युरिटी फोर्स की ngak senbasi haurakpada toromba moong adu nongmagi hantarakpagum uri masi mari leinaba authority singna miyang changhaning bagi wakhalon miyamna phongdokne akashbani Imphal gi pawgedamak more de glesang tem project dongmi
Manipur hauki upung kunmari da miyoi chama tara nipan nong COVID-19 positive oiba thengnare masigi manungda general population dagi miyoi marpu tara amasung Central Armed Police Force dagi miyoi kunipani masi tharga punba case masing lising ahum satrat yangkai humdoi shure rajga haksal bibaki additional director amasung masin chapa misak Dr. Khoirom Sasikumar mangang thokpa cherola manahai hauki upung kunmari da miyoi chama tara taret naba pagalaki masi tharga hujik pawuda naba pagalak pa punma masing lising ani chupna nifumari shure active case na lising masatruk marputra nipan lairi margasida virus shut out kauba mirai bak na sab khulaima miya marakta sejenarik ba asi haksal bibak na recommend tawkhiba laite hairi maramaduna miyam na siguma polam singdagi saksinana ba seroladuna makhata na hairi amaram na ngasi janimsta miyoi satrat yangkai taret ki sample test tawbuda miyoi kunithoi nong COVID-19 positive oiba thengnare hairi Jeribamda ngarang miyoi mari nong COVID-19 positive oirakpadagi JNNURM Community Center ge koibada containment zone lauthokre jila asigi deputy commissioner thokpa cherol amada hai community center asigi koibada laichet ase sandok lamba yaba sing thijin bagi thabak makhata na chathari mapam asigi koibada mi chatpa madi changbada athingbu laire hairi Art and Culture Mantri L. Jantakumar na hairi aikhogi horukpham sing ningsingduna madubungak senana bohana pham thoi malem gi yalongmi singi namit palan ga mari lenena Twitter da thagat puwaro lamada mantri na hai palan thormasi harau nungai na pangthokpa ga lenena aikhoi khudimakna isa isa gi horukpham sing ngak senduna thamnana bohana ga dabani kuntaruk suba malem thaki yalongmi singi namit palan ngasi ukhul da su pangthokre Naga Indigenous Peoples Alliance na sinduna ukhul gi UBC hall da pangthokpu thormadu da ukhul autonomous District Council ki Chairman Dr. Yaroncho Ngalung amasung sagnareba miyo kya saruk kya ki tabiriba pawasi Akashvani Imphal dagini प्रधानमंत्री नरेंद्र मोदी लुसिंग केंद्र की एनडीए सरकार सिना लेबाग असिबु मरोमदम लेप्सब ngam लेबाग अमु हेनना लेप लेतना होनरी कोविड-19 की लाइसेंस संदोरक्तुना अवाब क्या मायकनरबसु इकोनॉमिक एक्टिविटीज सिंग फाइखतुना लम क्या द लाइसेंस असिना पुथालिबसिंग कोखटप ngamnana कन होनरी मसिग सरुक अमा ओइना हौखिब मे थादा प्रधानमंत्री ना माइक्रो स्मॉल एंड मीडियम एंटरप्राइजेस एमएसएमई सेक्टर यावना लम क्या द सखुत हननबगिदमक लुपा कोटी लाख कुन की पैकेज मलाउथोकी Manipur asu Mukhyamantri N. Birena MSME sector gi makhada unit nifu mathoi da thok paikana khongthang laukat kre MSME Development Institute Imphal gi Assistant Director Statistics Thaunagjum Nandakishore Singh Akashvani Imphal da hai awang nongpuk rai sing manung da Manipur na ujog Aadhar da entrepreneur listing kunthra mangarom register tawduna khwaidagi yamna register tawbu raija ori Haribo entrepreneur sing asidagi hena phaba thawai yaw entrepreneur sing khangatuna bank ki khuthang da sentang pina bathabak paikat pahore entrepreneur sing na makhoina thengnaba khudong chadaba sing wakat adu suggestion sing phongdoknaba gidamak kendra ki MSME mantraloy na www.champion.gov.in ka website ama hangdok lei Manipur na highest udoda registration 35,000 ki mathakta notice to oirappadagi hairiba registration asida leiriba sing ase MSME data bank haiba website sida hapchal lakanda leiriba enterprise sing asi karam na afabano karamana phatawno khalaga senthan garapi na bai koi khona baduna hojikti visit loidna MSME data bank da hapchin nabagi achouba pandama ma changchal lagle ekoi hana udoda leiramba sing asi udam registration amuk taunabagi chana kanglon seme financial benefits sing ase ekoi state level banker committee ki through the tabak tangchin naba sem sadun leijare thank you Lebak asigi raja kaya yang yumthang na lebak kaya da nong kanas chubudagi ising isaw ki awaw mayok narabasu Manipur da di hojik phawgi oina ising isaw thokpudi leitri Sahi asigi oina kumgi nong ningtin chubudagi lawsung ki thabak te hena khudong sahalle ngasisu Manipur ki mafum kya da nong suki Met office ki faun hai laglaba namit nini rasu raja asigi mafum kya da nong churba yai Raja asigi mafum kya da law panba ki thabak ayamba loshilakle Pampen hunkiba lawsing habeng bagi thabak su sathanari Bishnupur jila da lockdown manungda oiriba law panma masung nga yokkom singi matang dai khogi pawmin asum na hai Lomi singi damakti kumsi di kumphabat sahi oire nong matang sana darkar oibasing adumak taki amadi ngasi su khara nong khekli law panba amadi semba loiraduna manana lengleng satpa yengbar punging huba haibadu oiraba matamni mapungda hargi matang su matam sana phangki haiba tai thoidokpa problem leiki de haina lowba tai lockdown gi athingbada lomi singda athingba leiki dabana ayamba lomi sing lobukta awa potha phamsu oibana kumsi di lomi singi asat tobu sahi oiri
ngayok pukri singsu adumak ising saugi phibam mayok nakidaba ngagi masinjak singsu lockdown gi athingba yauki dabana ngami singsu asa tawriba sahi oiri akasbani imphal gi pawgi damak ningthokongdagi RK Manipur sana Singjamai Baigavati Laikaida Ya School Kendra ki MLATS Certificate ki lamjing makhada United Youth Organization Singjamai Wangma Baigavati Laikaina ngasi uchara sing thakre u thabagi thoromadu COVID-19 ki sana kangnon sing ngakna phangthoki hairi Bisnupur jila ki Nambol Awang Laikaida kangna sandokpa Japanese encephalitis ki layong leire haibagi akangna paw ama phangmadagi DMO Bisnupur ki makhada ngasi leina asidagi amasung kangdagi ngaknomnabagi damak hidak kapthokre Lupa koti lakh ama laigedaba Agriculture Infrastructure Fund Pradhan Mantri Narendra Modi na hawdokre senpham asina agriculture ga mari lainaba entrepreneurs sing start up agritech amasung lawmi sina lawrok matungda pahikadaba thawak thorom singda mapung oina sijinagani video conferencing ki kuthangda lawmi lakh kayana sark yadna pangtokbu thormamada Pradhan Mantri na thorangasi hawdokle haina lawthoki Thoromada the Pradhan Mantri na hai Lomi Singh Masana Moromdom Lepse Bangamna Basing Thaninga over Tabak Sing Packet Pada Mahak Nungai Poi Pradhan Mantri na hai PM Kisan Sanman Nidhi Makada Lomi Koti Nifan Henbagi Bank Account Lupa Koti Lising Taratret Hapsin Kre Masina Marak Taleba Mioshina Sel Sabagi Kurung Chab Lehendabagalona Lomi Shina Senpa Madu Haktan and Fang Mangam Lagani Laurok matungda lawmi singna honaba yaba thabak kaya thawayang honaduna malemda organic oiba phoba chinjak sing puthokpagi phida ma kanma ngamna bo hana se haina su Pradhan Mantri na appeal tawri lawmi singna rasayan gi har seasonable lepnaba natraga yarima kai sang hanthana basu Pradhan Mantri na phongdokki Thoromada the Pradhan Mantri na Gujarat Madhya Pradesh amasung Karnataka na chingba rajya singdagi saruk yakhiba lawmi singa wari sanaki rajya sarkar sina kendra na paikatpa lawmi singa yaifa thorang sing mapung pana thabak to onthoknaba thawayang no honabagi damaksu Pradhan Mantri na thagatpa phongdokki Andhra Pradesh ki Bijayawada da laiba COVID-19 care center hangliba hotel amada khanghautuna mai chalakpagi thodokta yamdrabda mi mapan sire kayamna sopan nanglei thodo singai ngasi ayuk thokibani thorok thoku matamada da COVID-19 narami kuntra layeng duna leiribani Makoi blayeng bada paramedical staff tara siznaribani ahanu phango report ki matung ina mai chakpagi thodok adu electric short circuit gi oiramba yai hairi Akashbani Imphal gi pau tabiri Laibak asidang asi nom khakta COVID-19 nabami lesing hompumari chahum marputara mapan thengna kibagalona hojik phawbuda laibak asida leina asina narumi lakun mathoi henkre sibagi masingna lesing nipuhumdoi chahum homputra mapan ni ngasi nom khakta da mioi chanipan hompumathoi leina asina marum oiduna laikhidre Hakselam sung yapembal mantralogi paun hai hojik phawbuda leina asidagi mioi laktara mari lesing maripu chanipan maripu mari na phakre masi tharga leina asidagi na farpugi sang chada hompu nipan dasmik tarit nipan yaure sibagi changda tamna hantaraktuna chada ani dasmik shino amada leire hojik phawbuda active case laktaruk lesing kunipan satret nifu taret leire Indian Council of Medical Research ICMR na hai hauki pung kunmari khakta da mioi lak taret lising tarama panchatruk hompumari test dauki masi hojuk phawbuda lebak asida nom khakta da test dauki sang khwaidagi yamani hairi Tripura da hauki pung ni phunipan gi manungda Border Security Force BSF ki mei mari COVID-19 number moiduna laikhidre masi tharga rajya da hojuk phawbuda laina as number moiduna sikhi mi gi masing ni putsure rajya da mioi lak ama lising marputra taret chatret Kuntra mari ke sample sing test tawur punna mioi lising taruk sam hompu mari COVID-19 positive oiki Hawjik aroibada maroyo pau amohanna Manipur Bidhan Sabha gi nongmogeba nongju mifam heng pangthongna basem sabloire ikang thokibagi tengbang gi senthang oina kendra sarkar na lupa koti kuntra mari lak maripu matoi pirakpada Mukhyamantri N Birena nungai phangdokli Manipur da MSME sector gi makhada unit nifu matoi da senthang pinena bathawak paikhatlei Lupa koti lakama laigedaba Agriculture Infrastructure Fund Pradhan Mantri Narendra Modi na hawdokre amasung lebasida COVID-19 nabadagi farakpagi sangchada hompunipan dasmik tarit nipan yaure paulo jare